ꯂꯩꯔꯗꯨꯕꯨ ꯕꯣꯔꯥ ꯑꯃꯁꯨ ꯍꯧꯔꯅꯤ ꯑꯗꯩ ꯄꯀꯧꯔꯥ ꯑꯃꯁꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯍꯤꯅꯤ ꯑꯗꯩ ꯁꯦꯂꯔꯤ ꯄꯥꯄꯔ ꯑꯗꯩ ꯁꯤꯒ ꯖꯅꯝ ꯍꯧꯖꯤꯛ ꯇꯧꯔꯅꯤ ꯖꯅꯝ ꯁꯥꯆꯤꯜꯂꯅꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯏꯅꯤ ꯑꯗꯨꯒ ꯂꯥꯎ ꯑꯃ ꯍꯥꯞꯀꯅꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯟꯖꯥꯡ ꯍꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯔꯥꯙꯥ ꯖꯟꯃꯁꯤꯒꯤ ꯂꯣꯛꯗꯥꯎꯟꯅ ꯌꯥꯝꯁꯨ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯨꯝꯗ ꯐꯪꯕ ꯑꯗꯒꯤ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄꯁꯨ ꯅꯠꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯑꯃ ꯊꯣꯡꯉꯅꯤ ꯉꯔꯥꯡ ꯇꯥꯎꯟꯒ ꯆꯠꯂꯤꯗꯣ ꯀꯩꯅꯣꯕꯨ ꯐꯪꯉꯛꯇꯦ ꯌꯥꯝꯅ ꯂꯐꯣꯏꯒ ꯌꯥꯝ ꯋꯥꯅꯒ ꯐꯪꯉꯛꯇꯦ ꯍꯋꯥꯏ ꯃꯍꯤꯅꯤ ꯄꯀꯧꯔꯥꯗ ꯍꯥꯞꯅꯕꯒꯤ ꯃꯣꯔꯣꯛꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯄꯀꯧꯔꯥ ꯃꯩ ꯇꯥꯗꯣꯔꯦ ꯉꯁꯤ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥ ꯃꯊꯪ ꯃꯊꯪ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯤꯒ ꯂꯩꯔꯦ ꯄꯀꯧꯔꯥ ꯁꯤꯗ ꯂꯩꯔꯦ ꯄꯀꯧꯔꯥ ꯍꯋꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯅꯤ ꯎꯍꯧꯗ꯭ꯔꯦꯔ ꯁꯥꯟꯗꯔ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯜꯂꯛꯏꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯗꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤꯅ ꯉꯁꯤꯒꯤ ꯕꯥꯔꯣ ꯑꯌꯨꯛꯀ ꯆꯥꯗꯦ ꯑꯗꯨꯒ ꯕꯥꯔꯣꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯏꯅꯤ ꯁꯤ ꯁꯨꯝꯗꯣꯔꯁꯤꯔ ꯍꯣꯏ ꯃꯥꯒꯤ ꯈꯨꯁꯨꯝꯁꯤꯗꯤ ꯑꯃꯨꯛꯀ ꯁꯨꯝꯕ ꯌꯥꯏ ꯑꯗꯨꯗꯣ ꯑꯃꯨꯛꯇꯪꯗ ꯁꯨꯝꯕ ꯀꯥꯟꯗꯦ ꯃꯌꯥꯝ ꯁꯨꯝꯕꯅꯤ
Sentak. Nghe rõ. Hay nhá. Hay. Cái gì hả? Chọn cái đứng từ đây đi ta. Hay lắm. Sao rồi? Aku ngang nang di jalan tengah hal cap sih dia. Pukasnya. Tentang apa? Kau yang cuba aja sama hal apa? Udah ni tak perlu. Hang hal drama hal jak. Không muốn gì mà tôi. Không muốn gì. Em này thùng bự tao rồi. Mấy tay. Lên mấy lần nữa. Vâng. Xin lỗi lên lạc mà rồi. Ado miyam koi chak cha belore da akhoi video se kai gumba miyam na mathang adom yengning ba taragadi de khoi gi senu ngai ba taragadi like to biro adagi subscribe to biro loinana comments adum to biro adi kari apam ba ju adum miyam apam ba ju habiro da ogini ngamba oragadi akhoi tawzarake tawzana ba khona zarake ada ngasi di bye bye.